ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇ꯭ꯔꯤꯄꯨꯔꯥꯗꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥ ꯊꯥꯔꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁ꯭ꯇꯦꯠ 5 ꯁꯨꯔꯦ꯫ ꯅꯦꯁꯅꯦꯜ हाईवेसिंगदा गाड़ी थौरीबा ड्राइवरसिंगना नारोंदा मितोपसिंग पुसलक्तनबा JCILPSना अपील तवरकली। अमदी हॉस्पिटलदगी मांगखिबा क्वारंटाइन तौदुना लेबा डॉक्टर अमो पुलिसना फागतपा ngamkhrai। खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुमनांपो एलिजाबेथना तराम नोकचरी हौजि मियामदा पाउ संदोकना पिजरी। अवांग नोंगपोक स्टेट की ओइना त्रिपुरादसु कोविड-19 की पॉजिटिव ओइबा केस अमा थेंगनाख्रै। त्रिपुरा की उदयपुरदगी चही 35 रोम सुरबा नुपी अमा अगरतला गवर्नमेंट मेडिकल कॉलेज टेस्ट तौरबा मतुंग पॉजिटिव ओइरे हाइना कन्फर्म तौखिबने। पॉजिटिव ओइरबा मियोय असिगा सोकना समनरुबा मियोयसिंग लौखतफम थोकपा सेक्शन थौरांगसिंग लौखतनबा वेस्ट त्रिपुरा डिस्ट्रिक्ट की डिस्ट्रिक्ट मैजिस्ट्रेट एंड कलेक्टर डॉक्टर महात्मे संदीप एन ऑर्डर अमा थोखरै। पनबयाय अवांग नोंगपोक स्टेट सिंगी ओइना असमना पॉजिटिव ओइबा मी मसिंग ख्वाइदगी यामलिबने। अतोपा पॉजिटिव ओइबा स्टेट सिंगदे मणिपुर मिजोराम अमदी अरुणाचल प्रदेशने। मालेम सिनबा थुंगना कोविड-19 मरम ओइदुना लॉकडाउन तौरिंगै चेरकता गाड़ी ड्राइवरना नारोंदा मितोपसिंग पुसलकपा कुदक्ता लेपकदबनी हाइना जॉइंट कमिटी ऑन इनर लाइन परमिट सिस्टम YK दिरेना फोंदोरकली। महाकना मखा तारदुना हौखिबा नुमित खरनिगी ममांगदसु माउगेतसु मालपुबा गाड़ी सिंगदा नारोंदा पुसलंबदगी माउ पुलिसना फागतुना अमुक मयुमदा हलनखिबनी। पैसा खरगी असुक लुरबा तानफम असिदा गाड़ी ड्राइवर सिंगना मितोप पुसलकपा सि लाइबक थीबनी। कोविड-19 की गवर्नमेंट अकनबा सेक्शन थौरांग लौखलिंगै चेरकता मितोप पुसलकपा मखाताना तौबीदनबा JCILPS की माइकेदेगी अपील तौरकली। चंगनबा थिंखरबा मणिपुर गवर्नमेंटनसु ILP परमिट पीबा थिंखरबा मतम मसिदा हाइरिबा गाड़ी सिंग असिदा पुसलगिबा पोचै सिंग सिगी मरकता दुमलबा कनाकुनागुंबा ड्राइवर खरना एकोई मितोप मियांचा सिंग हापकांद लोना चेचांग याउदबा तोंगान कनानो करीनो अदुमलबा कोरोना वायरस पॉजिटिव होइबा नत्रग ओइदबा करीगुम मखन की टेस्ट अमत तौदबा कांगू सिंग असि सिंगबा लॉकडाउन अमरोन कांद चंगबा थिंगरबा टाइमिंग असिदा गाड़ीदा लोना थुपना पुसलपगी पाव JCILP दा फंगजरे अमदी मणिपुर मियामदा सिंगलबा सिंग असि पुसल ए हाइबगी लाए हाइबगी कुदम चांग मोइना ngarang nan दुमलबा माउगेता मणिपुर पुलिसना दुमलबा मितोप मियान सत्रानी थोयमसु फारगा हलनखिबगी दुमलबा चावरबा पाव अमकखसि यामना लाइबक थिबनी हाइना JCILP की माइकेदगी थमजगे। क्वारंटाइन तौदुना हॉस्पिटल दा लेबा डॉक्टर मांगख्रबा मतुंग पुलिसना अमुक मयुमदगी फागतपा ngamkhrai। हौखिबा नोमाइजिंग नुमिता मांगखिबा पोरोंपाता लेबा पीस हॉस्पिटल एंड रिसर्च इंस्टीट्यूट ता कंसल्टेंट ओइबा खेत्री बेंगुंदगी डॉक्टर अयुब हॉस्पिटल असिमक्तदा कोविड-19 पॉजिटिव ओइबा मियोय अमा लायंग लुबदगी हॉस्पिटल असिमक्तदा क्वारंटाइन तौदुना लेबनी। मफम खंगदना लेरखिबा डॉक्टर पुलिस टीम अमना मसागी खेत्री बेंगुंदा लेबा युमदगी फागतपा ngamkhibani। डॉक्टर अयुब अमुक हेल्थ डिपार्टमेंट सिनादुना मखाताबा सेक्शन थौरांग पाइखनबा जेनिम्स की आइसोलेशन वार्ड थमख्रै। डॉक्टर अयुब की मथक्ता FIR अमा पानगदरा हाइबा ngamdri। FIR पानगदबगी मरम सिंगदी कोविड-19 एक्ट थुगाइबा अमदे गवर्नमेंट की एम्प्लॉई अमा ओइना प्राइवेट हॉस्पिटल दा थबक तौबा असिनी। खानोंपो एशिया की तोंगान कॉलोनी सिंगदा लेरिबा नहत पिरबा मियामना मायोकनबा अकनबा लैना सिंगी मनुंगदा रेसिज्म जु अमनि हाइना मसाद की प्रेस रिलीज अमदा फोंदोरकली। ngarang atopa racist attack amada Mumbai da leibi Manipuri nupi amabu kwa mahi sisilambagi thodok thokhiba dubu masa na kanba mongda condemn torakli amasung miyam punna lepminasi haina fongdorakli। Racism gi chaitheng fanglaba awang nongpo ki miyoi singi damak masa na online play card campaign ama hogadori masida
सोथरबसिंगिदमक लेपिरिबसिंगना इसा इसागी सोशल मीडिया अकाउंट प्लेकार्ड नत्रगा चेदा रेसिज्म की मायोक्ता इसा इसागी वाही खरा इबीबगा लोइनना कमन हैशटैग फाइट रेसिज्म नत्रगा एंड रेसिज्म एंड कोलोनियलिज्म हाइना थाबिदुना थागत पिरकनबा फोंदोरकली अदुगा मसाद की फेसबुक अकाउंट फोटो अदुसु थाबिरकनबा मणिपुरी स्टूडेंट्स एसोसिएशन दिल्ली ना फोंदोरकली मरम अखोई मसाना इनिशिएटिव मुखल रोजई मसी ऑनलाइन कैंपेन अखोई एंटी रेसिज्म एंटी डिस्क्रिमिनेशन अदि मसी कोरोना की सिगिसु लोय पुलप पुलगा कोइना इनिशिएटिव मुखल रोजबनी मसी ऑनलाइन कैंपेन सिदा मियामना सु सरुक याबियु मसी हाइबसिदा अखोई प्ले कार्ड अमंखक पाइबिरगा प्ले कार्ड तुदा अखोई एंटी रेसिज्म की डिस्क्रिमिनेशन की अदगी कोरोना की सी मतांदा वही अममदन खर इबिरगा मसी फेसबुक अपलोड तोबियु मसी ऑनलाइन कैंपेन अम ओइना और अखोई मसा की फेसबुक पेज लेरिबा कोई मसाद की अकाउंट थाजन बिरो मसे कोई अपलोड तौजगे मसी मैम पुनः अमतो लेमिनदना वानु की मियो मैम दा कोई थिंगनाइ अवाबा सि रेसिज्म की डिस्क्रिमिनेशन असि मैम पुनः मक्से कोई अमतो लेमिनरगा फाइट तोमिनसी मसे की दमक कोई अमतो न पुसलगा लेमिनसी हबसे कोई एमएसडी की साइट की मैम दा हाइजरी बेंगलोर की तोान तोान मफम सिंह लेबा मणिपुरी मैतै सिंह मणिपुरी मैतै एसोसिएशन बेंगलोर ना चाननबा पोलम सिंह यंथोखरे हाइना एसोसिएशन असना थादरकपा चेरोल अमना खंगलकली बेंगलोर की तोान मफम सिंह युमथोंग हुमबुद्रा रोमदा पोलम सिंह अदु यंथोखिबनी हाइरी संजेंथोंग लेबा ऑर्गेनिक आउटलेट की प्रोप्राइटर असेम बक्तना कोविड-19 का मरी लेना मतेंग ओइननबा ऑल एज होम मोंगसांगई मखा लेकाइदा लेबा ऑल एज होम गरीदा लेबा निर्वाणा फाउंडेशन तेरा बाजारदा लेबा चिल्ड्रन मोइदांगपो कैथल मानबिदा लेबा करेक्शन होम डी एडिक्शन सेंटर दा चाननबा पोलम कया मतेंग पांखरै मणिपुर पीपल्स पार्टी की प्रेसिडेंट ओरंबा अमदी डेप्यूटी सीएम ओरंबा डॉक्टर एल चंद्रमणिना लेखिदबदा पार्टी असना अवाब फोंदोरकली एमपीपी की जनरल सेक्रेटरी एडमिनिस्ट्रेशन एल संजोयना खुदियक पीदुना थादोरकपा चेरोल अमदा लुचिंगबा असना लेखिदबदा इंटरिम प्रेसिडेंट एल अपाबीना मयाई तांगबल लौदुना अवाब फोंदोकपगी मिफम अमा पांगथोक्तुना अवाब फोंदोखरै लुचिंगबासना पासोई केंद्र की चौखनबा होनरंबा कया निंगसिंगबगा लोइनना इमुंग मनुंग की अवाबदसु सरुक याखी हाइरी यूनियन ऑफ एसोसिएशंस ऑफ मणिपुर राइटर्स ना कोविड-19 का मरी लेना चीफ मिनिस्टर्स कोविड-19 रिलीफ फंड दा लुपा लाख अमा तेंबांग पीबीरकपसिमक तरामना ओई हंदकी असिगुंबा अवाना तारबा तंजा असि खक्ता नतना मखा तारकपा लेपाकी अवाना तारकपा मतमदसु अईबा बिसिंगना मतेंग पांगनिंगबगी वाखलोन असि अदुमक फावियु हाइना हेल्थ एंड फैमिली वेलफेयर मिनिस्टर लांगपोलाकपम जयंत कुमार सिंह फोंदोखरै बाबूपुरादा लेबा मिनिस्टर की क्वार्टर दा पांगथोखिबा अईबा सिंह की तेंगबांग खुसिनबा दुदा हेल्थ एंड फैमिली वेलफेयर मिनिस्टर ना मखाताना फोंदोखिबदा अईबा अईबी सिंगना असुमना पांगलकलिबा तेंगबांग असि चीफ मिनिस्टर दा खुसिनजदुदा अईबा सिंह की ममल यामनबा तौबिमल असिबु खंगहनगनी हाइना फोंदोरकली गी खुनाई से सिबु सिंगल बोकल वायरस से मसे दगी मेरु खुनाई से कन्नो होनबदा ऑनरेबल चीफ मिनिस्टर की लेरिबो मखल की मागी रिलीफ फंड मतेंग पांगमंत्रेना हादगी अदगी वखन खंबी बदगी मेरु कुंसिंगी बदगी असमे हमदगी खादन हदगा मागी लाकमा मतो ऑनरेबल चीफ मिनिस्टर दा मतो मतेंग पांबा से रिलीफ फंड पीनो होनबा नाइजे अगी तरफ तक सु सरकार तरफ तक सु ऑनरेबल चीफ मिनिस्टर की तरफ तक सु मतेंग पेना अप्रिशिएट तौजे सगोलबन बिजोय गोविंदा SMLVO क्लब ना कोनबा एरिया दा यांगलेम संध्या रानीना लुचिंगदुना मखोई मापन्ना हौजेक मालेम पुमदा संदोरकलिबा तमथिरबा लाइचत कोविड-19 असिना मरम ओइरगा मणिपुर यावना इंडिया की स्टेट सिंग टोटल लॉकडाउन लौथोखिबदगी अवाबा मायोकनरिबा लेकाइसिगी युमथोंग सिंगदा चाननबा पोलम सिंग यंथोखरै कोविड-19 का मरी लेना नुपी वीवर्स वेलफेयर एसोसिएशन कम मैरापाइबी ऑफिस अमदी UDC अनिना कुसमनरगा लुक्राम लेरक पार्ट 3 की इमुंग मनुंग दा लेबा भरादा लेबा युमथोंग खुदिंगदा होखिबा अप्रैल की तांग मंगादा चाननबा पोलम सिंह यंथोखरै पनबा याबदी पोलम सिंह असि खुंद्राकपम सरत अमदी महाकी लोइनबी KH ओंबी नंदरानी देवी अनिना मतेंग पांगबिरकपनी हाइना नुपी वीवर्स वेलफेयर एसोसिएशन अमदी UDC ना थादोरकपा चेरोल अमना हाइरी
Manipuri Chanura Laisemlu Macha Laimanasu COVID-19 gi Chief Minister Relief Fund da sel oina lupa lising yangkai mating pangkrai. COVID-19 sandokta naba amadi mayok na naba honabada social distancing mathau tawbaga loinana yumda lengdana leibana laina asi thengnana bagi amata ngairaba pambai oirabasu matam sangna yumdagi mapan thoktana leirakpana Nomagi suraga zazaba miui kiyagi mafamdadi chakhaugi achauba landfam ama mayoknaba haurakli asigumba fibam masada miyamgi awaba koknanaba lengakna cheng yeli hairabasu aikhoi masalgi marakta thamoi sengnadabana maram oiduna pochai yenbada mafam kharada rajniti tongnari amadi leibaki luraba tanja asida watho kaya thokhali haina Kangleipak Students Association gi Public Grievances Secretary Tourism Rana Kumar na thadorakpa cherol amana fongdorakli Cherol aduna makha taraduna awaba sing asi koknaba yumthong khudingda ingkhol koizaduna semjaduna manama sing thajaba yanaba miyamda marumarang phanghanbiu Mafam kharada border list yenglaga cheng pibagi thawong chathariba adu thadok piduna ration card ta yumfam oraga cheng yenbiu ration card phangdaba imung oragana mikokta yenglaga cheng yenbiu chana thangnaba manama sing lekai lekai da marang kaina phanghanaba thawrang paikhatbiu Mental health ki problem leiduna lambida leiriba sing drug user sing amadi sex worker sing pumnamak mafam chana thamjanbiu haina cherol aduna makha tarakli Paugi marakta naten babrey matang luxury Hidak oina amadi thau oina animak sizinaba yaraba sangbray thau phongbiragani sangbray pambidagi sungba organic oiraba amadi side effect leitraba thau asina hiram kayada kanaba piri nungsang laikoi haksang chikpa laihau apomba puri samkenba tonsil na chingba kaya layingbada kanaba piri thau si thakpadi yade akupa morol gidama contact tawbiu sangbray thau kyam gai maning laikai contact number 9366949811 Khanghanjaba Lamjingba Hospital and Medical Research Institute Private Limited na Hauzik Oiba Kudong Chadaba Kaya Sigi Yenglaga Miam Gidamak Hospital Sigi Maternity Ward Pung Kunmari Hangduna Miam Gitogal Taujaragani Adumakpu Hospital Sigi Atopa Department Singdi Service Lepchagani Hospital Sida Lakchangi Mamangda Makhada Pijariba contact number Sida Han appointment Lobiu Amadi patient ka mioi amadagi hena loina biraktanaba khanghanjari ba Lamjingba Hospital and Medical Research Institute Private Limited RIMS Southgate Kombirei Kaithel contact number 8258967890 Sangai Services Private Limited Yellow Mida Thabak Pirasi Thabak ta Chilau Thiroisi Adom na mayuk nariba awaba sing adu kokhan nabagi damak leijare Sangai Services Private Limited Yum gi mi yamna leijade haibagi awaba lebiganu Yum gi darkar oiba thabak thoram sing tawbinaba sinmi nekpage khudong chaba phongbigani Manipur da ahan bo oina yamna hongna amadi yamna laina phone call amakhakna darkar oiba sinmi nekpa yabagi khudong chaba pijariba Sangai Services Private Limited ne pung kharagi amadi nongmagi waibagi khudong chaba su pijariba service singdi any type of construction driver and home tutor available, housekeeping and house cleaning, pest control, catering service, electrician, carpenter, plumber, electronic repairing, haibadi, fridge, AC, water purifier asina chingbasing semjari, amadi, any type of labors available. Akupamorol gidama contact tobiu, Sangai Services Private Limited, Uripok Torang Mamlekai, Manipur 795001. Aikogi contact number 7005071707 natraga 7005112624. Aikogi email ID sangaiservices@gmail.com. Break matung da taram nong chari makhadaba pau pizari Miyamna COVID-19 ngakhoknaba honabada seasonariba hand sanitizer amadi mask singba kaithelda marangkaina fangdriba seda Assam gi hozaidagi thoibina mayumda sajaba mask na miyamda lemna yenthokli hiramasada report ama China gi Wuhan province tagi hauraki haina thajanariba COVID-19 laichatna maramoiduna
Hauzik leiba kayana virus asika lanthingnare. Virus asibu ngakthoknaba haksel gi lamda thabak tawriba kaya amadi micham miyam kaya masa ngakthokchanaba hand sanitizer face mask na chimba polam kaya sizinabagi chang hengalakle. Darkar leiba face mask amadi hand sanitizer kaithelda fangbagi chang hantarakpana miyamda khudong chadaba kaya mayuknadaba nate. Awaba sing asidagi kharada oiraba sukoknaba lanai miyoi kayana tholaktuna masagi yumda face mask sanarakle. Assam gi Hozai Gornagar dagi mutum thoibina yumda leizaba masagi fitu naba mashinda araiba polam kharana face mask sajari masana sajari ba face mask asina mipung khudimaki mask fangdabagi awaba kokhanba ngamdrabasu Hozai Gornagar gi miyoi kharadadi mask fangdabagi awaba kokhanba ngamle asi aina mask tu ise corona sigi tabakta nakthong habagi tabakta mask tujari ai samchaniyo mask tujare si free da tujabani nyam gi damakta ngakthong habagi tabakta ni hand sanitizer gi awaba koknaba Manipur University gi chemistry department gi mahairoi singna hand sanitizer sajabagum amade mutum thoibi gumba miyoi kyana yumda lockdown manungda face mask sajabagum lamdamasida leiriba khutsa hairaba miyoi kyana lainga ki mateng khakta ngaibagi mahutta masa masa gi oiba thodang lobagi matam oire ngasi malem pumba COVID-19 na mipa halaba matam asida lairaba ina khunba ajoba macha khaidana noma gi singnarakli tamthiraba mahiga se ngakthong na bedamak Huzai Gornagar gi ise thobi masing thingamdana marks tuduna miyamda lemna piri chireba tanja sida ise thobina kunai sida kananaba ajoba thodang larpase thagat ningaini karigomba ngasigi khunaya sida iche thobi gumbi mitei chanu chama chongthor labadi khunaya sida aruba tanpham khudimak mayak naba yaba ngangani haina thajai isoda thanijari iche thobi gumba chama pokpa oisunu khunaya sida cameraman kaisam manglem galoina hamanta marangthem Times of Manipur Huzai COVID-19 ga mari leina Brave Boys Association mayang Imphal na association asna konba mafam singda leiba yumthong singda chanana ba polam sing yenthokrai makha tana su awat pa mafam singda yenthok lagani hairi ngasi 33 by 25 polling station hairokpa 3 Youth Congress khangabo ki thomi singna masa gi leizaba paisa khaina duna lockdown asina awaba taraba polling station asida leiriba yumthong chahumda nongmada changdraba yadraba polam sing yenthokrai ngasi poche yenthokpa do government na piba chana kanglon social distancing ngakna yenthoki hairi Uripo Huidrom Laikai ki Leisabi amadi Mausingna Yausang Kumhai ki Lila Tauna Bakhairuba Senfam adu Uripo Huidrom Laikai Development Committee ga Kusam naduna Laikai asada leiba yum singda chana thagnaba mateng sing oina pangkhrai Committee asana thadorok pachirol amada Huidrom Laikai ki akoibata leiba imung kayada chana thagnaba polam sing yenthokpaga loinana COVID-19 gi damak hangliba COVID-19 task force asu mateng pangkhi haina chirol aduna hairi COVID-19 lockdown ga mari lainana Leimopopom Jila Parisad member El Jiten Maitena iso khulgi imung chanipanda ngasi chana thaknaba polam sing phangan krai pakhang ba Masaigon Youth Welfare Association Wahing Khuman gi office sa ngasi ayo El Jiten Maitena alu thum amadi achathau amadi nomagi changdraba yadraba chana ba polam sing isoki Club Marigi Miyoi Singda Kusinaraba Matung Club Singna Masagi Laikagi Imung Singda Chatuna Polam Singadu Yentoki COVID-19 lockdown ga mari lainana Nambol Municipal Council gi chairperson CH Basantana Mahaki Maikhedigi Nambol Municipal Council gi ward number 9 imung singda alu hawai achathau thum chanaba polam sing yenthokrai ayo angan badagi hauraga chairperson masana koina chatuna Nambol Moising Kongkham Awang Mayai amadi Makhagi club singda chanaba polam sing thamlaba matung imung singi mihut singna laknaraga social distancing tawduna tengbang polam singadu yenthoki COVID-19 lockdown ga mari lainana Lairen Jam Maizrao Gram Panchayat na GP na konba khulsing Maizrao Lairen Jam amasong Govinda Gram gi imung singda ngasi chanaba polam sing yenthokrai
Maizraugi oina ibudau maizrau lakpa pakhangba laibungda social distancing tawduna alu tilhau hawai chanaba polam sing adu GP gi pradhan T Manglemba amade ward member singna miyamda yenthoki. COVID-19 gi laichad asi ngangthoknaba lokhatpa section thorang asina awaba mayok naraba Yurembam gi polling station 4 da leiba imung singda Power Grid Corporation of India gi India Limited Yurembam gi Maikaidigi chana thaknaba polam sing yenthokrai. Yurembam apunba club amadi Power Grid Imphal dagi thadorakpa cherol amada miyam gi awaba si kharada orabasu koknaba angamba mateng pangbani hairi. Assam gi Hosai district ta nomagi thabak suduna sendalambi oriba miyoi kayada Assam Manipuri Sahitya Parishad Hosai district committee amadi All Assam Manipuri Students Union Hosai district committee na ngasidagi cheng hawai thau alu ensang napi amadi sapona chingba polam kaya yenthokpagi thoram chathaba hokrai. Asigumba awaba taraba singda polam kaya yenthokpa asibu miyoi kaya na thagatpa phongdoknarakli. Jiribamgi Lairembi Laikai Kalinagar dasu COVID-19 ga mari lainana Lairembi Laikai apunba nupi marupna imung chani romda hawai alu thau amadi thum sing yenthokrai. Lairembi Laikai apunba nupi marup ki president KH Memana hakibada COVID-19 na maram oiduna miyamna thengnariba awaba sida kharadang orbasu miyamgi mateng pangzabani haki. TOMTV na khanana lokhat charakpa Your Voice adomgi khonjel gi thoramgi khuthangda miyamdagi tongan ba wafam kaya phongdok narakpa leptri karam ba miyoi singna kari ba wafam sing thambirakpagi haibadu miyam puna amuktang taminasi. Akoigi Pasoi Indian gas Pasoi part 4 da laibasina akoigi Ujwala gas pibire pigadabasu mayam walhauragasu akoi complain tawada waradana leptare matam loigre haibagi matungina adu akoi hek Ujwala phangiba tatnumitudagi 2018 gi March adaidagi phangibani adu hek phangiba matungdagi akoigi subsidy amuk phawba akoi account da phangide adubo akoi gas thongba phangadi haidana thagi adum halame home delivery system oina tha humari matungda amam pibirame hantakti coronavirus awaba mayung naringai marak chairak sidaida gas to laibra khotpra khoi laktre haina complain tawba matamda laage thinjarage horen phangnaji hayeng phangnaji smai sum khummaga lei gas to thinbiraktre do agency da su lakpiganu hai athingba leiyana do chaluba matamda su solon duna leirame akoi gas to matam chana pibidre koi gas book singdo yumdagi oina book tawaga lawba lakcharage aduga mari leinaba agency na koi gas agency da paw phawiduna akoi matam chana koi gas phanganbiu haidana aina haijaningi. Hariba virus sina maram oiraga mayamsi yumdigi mapan thokpigana hana sarkarna akhangaina law khong tawbudigi akhoi ngasi ayamba miyepsi sibaki nabanina amta mapan thoknadana sugadaba chatkadaba tawgadaba mayamsing se loina thingdinna thamba ado akhoina virus sikiribine haiduna tawringaida akhoi si sana thanabdi laisilaktra tawris phawdu sunin thingana lokkidrabne phaw singana loigraba adugo tanja sida muksu sugadab chakadaba mayam singasi virus na maram moraga khoisi su chakadaba sing tawdrabani na khoisi khoisi sana thanabagi yamna sawba problem mama yam kanna khoi mayung nari. Ngasi ayu phongkiba pawsi singda kari mariba paw yokhibage habadu mayam puna miyeng taminasi. Poknafam President Prime Minister MP Singhi Talab Chahi Amadi Chada Kuntrada Hantaragani MP Fund Chahi Anigi Piraroi India da Miram Dagi Pochai Sing Pusilakpa Yahankrai China na PPE coveralls Lak Ama Dasmik Taret Sino Dan Tauraklay Lamlong Kaithel da Hakchang Pumba Sanitization Tauthoknaba Tunnel Kevin Hangdokrai Kwamana Pusilakpada Chenaba Mi Manga Police na Fagat Krai
Sangay Express Kwamana ki thabakta chenaba miyoi mangadi fare Kwamana pusilakpa singi mathakta legal action laukhatkani Chief Minister Huyen Lanpao President amasung Prime Minister yauna MP khudingmaki tolop chada kunthra kaklagani Quarantine Center dagi doctor ama mangkhibagi wathok thorakle Janimsa laying lakhibi nupi macha adugi sample amukasu test tawada negative oikre Sana Leibak MP singi talab chada kunthra hanthanaba MP fandasu chahi ani kakthanaba ordinance salaikre nupi macha adu anirak shuba test tawbadasu negative oire Quarantine tawruba doctor manglure mitha mana puslakpaga mari leinaba myoi manga police na fare Naharol ki thodang curfew thugairaga kwamana puslakpa action logani Manipur gi miyam na thamliba thazaba ngakna chatkani Chief Minister Coronavirus ki ahanba positive oikhiba bhimi anirak shuba oina test tawbada negative oire pung kunmari gi manungda coronavirus na miyoi kunipan sikhre anauba case chatret ka mari thengnakhre RPF na COVID-19 thengnabada achawa thodang loriba sing thagat pafongdorakli Iraiba Imphal Airport ta kwamana puslakpada chenaba singi mathakta ain gi oiba thabak lokhatlagani Chief Minister Manipur da COVID-19 ki positive amada hanthakre Social distancing ngaktabada Chief Minister nami paikre Lockdown manungda kwamana puslakhiba khunai asibu manghanna hotnabani Loisalakpada maruba pa umuka na pizari Tripura da su ahan boy na COVID-19 ki positive oiba case ama thengnakhre Tripura tharaga awang nongpok state ki oina positive oiba state manga sure National Highway singda gari thoriba driver singna naronda mitop sing pusalaktanaba JCILPS na apil tawkli Amadi hospital dagi mangkhiba quarantine tawduna leiba doctor amo police na fagat pangamkhrai Hauziki oinadi TOMTV na pizaba Manipuri Paul Loizare meyang tabiriba singbo amukana khurumjari